Lona THINGKHRABA LALHOULUP KCP Taibanganba gi Cadre ani ngarang Imphal West District Commando gi team Amana CHANGANGEI UCHECKON dagi Phare HAIRI Police dagi fangba pau magi matung inna farba mioi sing adude Nambol wahin khuman mayai lekai dagi yumnam Arbin atopa ming mangangcha chahi kudmathoi apokpa YBdu amade lekai asimakta dagi oinam Rakesh atopa ming Taibanganba chahi kun apokpa oinam Chandra kawi HAIRI Police na wahung pahung chathabada makhoi na haidorakpagi matung inna makhoi animag tha mangagi mamangda loop asigi section commander finance section Alex atopa mig Ramesh kauba amagi khuthangda loop asida yaukhibane makhoi ani asi Imphal da leiba private school private hospital amadi brick farm singdagi namduna sel khaibada chenaba mioi singni haiba khangba ngamle makhoi ani dagi mobile phone handset ani Aadhaar card ani wallet ani sel oina lupa lising ahunga chahum humbudara amade Hyundai i20 da card registration number MN05JO53 ama police na recover tauke polam sing aduga konana farba mioi sing adu makhatabu logi oiba thabak lokhanabagi dama Lamphel police station da sinakra haina pawasana makhatare